ꯑꯉꯥꯡꯁꯤꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯄꯦꯕꯦꯠꯀꯤ ꯋꯥꯔꯤ ꯑꯃ ꯂꯤꯁꯤꯀꯣ ꯑꯗꯣ ꯄꯦꯕꯦꯠꯀꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯔꯕ꯭ꯔꯣ ꯇꯥꯗ꯭ꯔꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯂꯤꯔꯁꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯤ ꯈꯪꯕ꯭ꯔꯥ ꯄꯦꯕꯦꯠ ꯃꯆꯥꯗꯣ ꯇꯔꯦꯠꯇꯣ ꯃꯀꯣꯟꯗ ꯀꯨꯟꯗꯨꯅ ꯂꯩꯌꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯗꯨꯗꯅꯦ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯁꯤꯅ ꯂꯥꯛꯑꯒꯅꯦ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯅꯕ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯗꯤ ꯇꯥꯁꯤꯀꯣ ꯄꯦꯕꯦꯠ ꯄꯦꯕꯦꯠ ꯑꯅ ꯀꯧꯔꯛꯄ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯄꯦꯕꯦꯠ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯌꯣ ꯌꯣ ꯏꯕꯨꯡꯉꯣꯅ ꯄꯦꯕꯦꯠ ꯑꯌꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅꯔꯦ ꯈꯪꯕ꯭ꯔꯥ ꯑꯁꯣꯝꯕ ꯁꯥꯗꯨꯅ ꯈꯨꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯧꯗꯣꯡꯗꯨꯗꯅꯦ ꯈꯪꯕ꯭ꯔꯥ ꯅꯆꯥ ꯀꯌꯥꯃꯨꯛ ꯆꯥꯎꯔꯒꯦ ꯍꯥꯏꯔꯦꯕꯀꯣ ꯆꯥꯎꯗ꯭ꯔꯤ ꯄꯤꯁꯛ ꯄꯤꯛꯂꯤ ꯉꯥꯛꯁꯪ ꯉꯥꯡꯂꯤ ꯍꯥꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯁꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯩ ꯑꯅ ꯄꯦꯕꯦꯠꯀꯤ ꯃꯃꯥꯁꯤꯗ ꯍꯪꯕ ꯈꯪꯕ꯭ꯔꯥ ꯑꯗ ꯐꯖꯩꯅ ꯀꯩꯅꯣ ꯉꯥꯔꯤ ꯄꯔꯦꯡ ꯑꯆꯨꯝꯕ ꯐꯧ ꯁꯪꯄꯥꯏ ꯑꯆꯣꯟꯕ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯑꯉꯥꯡꯕ ꯏꯁꯤꯡ ꯄꯨꯜ ꯑꯊꯟꯕ ꯅꯨꯃꯤꯠꯅ ꯊꯣꯛꯄꯃꯨꯛ ꯐꯖꯩ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯈꯨꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯄꯦꯕꯦꯠꯀꯤ ꯃꯃꯥꯁꯤꯅ ꯍꯔꯥꯎꯅꯕꯅ ꯑꯗꯩꯗꯤ ꯅꯆꯥꯁꯤꯡꯁꯤ ꯆꯥꯎꯔꯒ ꯑꯩ ꯆꯥꯒꯦꯀꯣ ꯍꯥꯏꯕꯀꯣ ꯐꯩ ꯐꯩ ꯏꯕꯨꯡꯉꯣ ꯆꯥꯗꯗꯤꯀꯣ ꯍꯥꯏꯕꯀꯣ ꯑꯗꯩ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯣ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨꯅ ꯈꯪꯕ꯭ꯔꯥ ꯍꯟꯅ ꯍꯟꯅ ꯁꯨꯝ ꯂꯥꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯁꯦ ꯋꯥꯍꯪꯁꯤꯡꯁꯦ ꯁꯨꯝ ꯍꯪꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯄꯦꯕꯦꯠꯅꯁꯨ ꯑꯗꯨꯝ ꯃꯥꯟꯅꯅ ꯈꯨꯝꯕ ꯍꯥꯏꯗꯤ ꯍꯦꯛ ꯂꯥꯛꯑꯒꯅꯦ ꯍꯥꯏ ꯄꯦꯕꯦꯠ ꯀꯧꯕ ꯑꯩꯌꯣ ꯏꯕꯨꯡꯉꯣ ꯍꯥꯏ ꯅꯆꯥ ꯀꯌꯥꯃꯨꯛ ꯆꯥꯎꯔꯒꯦ ꯍꯥꯏ ꯆꯥꯎꯗ꯭ರಿ ꯄꯤꯁꯛ ꯄꯤꯛꯂꯤ ꯉꯥꯛꯁꯪ ꯉꯥꯡꯂꯤ ꯈꯨꯝꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯁꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯩꯅ ꯍꯪꯕꯗꯨꯅꯦ ꯐꯖꯩꯅ ꯀꯩꯅꯣ ꯉꯥꯔꯤ ꯄꯔꯦꯡ ꯑꯆꯨꯝꯕ ꯐꯧ ꯁꯪꯄꯥꯏ ꯑꯆꯣꯟꯕ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯑꯉꯥꯡꯕ ꯏꯁꯤꯡ ꯄꯨꯜ ꯑꯊꯟꯕ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄꯃꯨꯛꯅꯦ ꯐꯖꯩ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯃꯥꯁꯦ ꯑꯣ ꯑꯗꯨꯗꯤ ꯅꯆꯥꯁꯤꯡꯗꯣ ꯑꯩ ꯆꯥꯎꯔ ꯆꯥꯒꯦꯀꯣ ꯍꯥꯏꯔꯒꯅꯦ ꯐꯩ ꯐꯩ ꯏꯕꯨꯡꯉꯣ ꯆꯥꯗꯗꯤꯀꯣ ꯍꯥꯏꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯡꯁꯤꯅꯦ ꯑꯗꯨ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯑꯗ ꯄꯦꯕꯦꯠ ꯃꯆꯥꯁꯤꯡꯗꯨꯅ ꯈꯪꯕ꯭ꯔꯥ ꯄꯥꯏꯕ ꯇꯝꯕꯤꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯣ ꯑꯗꯨꯅ ꯍꯪꯉꯦꯕ ꯄꯦꯕꯦꯠ ꯑꯃꯨꯛ ꯈꯨꯝꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔா ꯄꯦꯕꯦꯠ ꯑꯗꯨꯝ ꯃꯥꯟꯅ ꯂꯥꯛꯑꯒ ꯅꯣꯡꯃꯗꯁꯨ ꯄꯦꯕꯦꯠ ꯃꯆꯥꯗꯣ ꯁꯨꯝ ꯄꯥꯏꯕ ꯇꯝꯃꯦ ꯑꯗꯨꯗꯤ ꯄꯥꯏꯕ ꯈꯔ ꯍꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯄꯦꯕꯦꯠꯁꯤꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯁꯤꯅ ꯍꯥꯏꯔꯦ ꯄꯦꯕꯦꯠ ꯄꯦꯕꯦꯠ ꯀꯩꯅꯣꯍꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯍꯥꯏꯔꯦꯕ ꯉꯥꯎ ꯁꯥꯎꯒꯠꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯍꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯍꯥꯏꯕꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯩ ꯍꯪꯉꯦꯕꯀꯣ ꯍꯧꯗꯣꯡꯅꯕꯨ ꯀꯌꯥꯝ ꯐꯖꯕ ꯍꯧꯅꯕꯒꯦ ꯆꯐꯨ ꯎꯌꯥꯟ ꯀꯣꯠꯄꯒꯤ ꯀꯣꯠꯄ ꯍꯥꯕꯣꯡ ꯇꯩꯕ ꯍꯧꯗꯣꯡꯃꯨꯛ ꯐꯖꯩꯑꯕ ꯉꯁꯥꯏꯒꯤ ꯆꯐꯨꯗꯣ ꯃꯨꯁꯤꯟ ꯃꯨꯗ꯭ꯔꯥ ꯆꯐꯨꯗꯣ ꯀꯣꯠꯂ ꯃꯥꯏꯒ ꯄꯨꯡꯇꯩ ꯇꯩ ꯃꯨꯁꯤꯟ ꯃꯨꯕꯗꯣ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯧꯗꯣꯡꯅꯕꯨ ꯀꯌꯥꯝ ꯐꯖꯅ ꯍꯥꯏꯕꯒꯦ ꯆꯐꯨ ꯎꯌꯥꯟ ꯍꯥꯕꯣꯡ ꯀꯣꯠꯄꯒꯤꯅꯦ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯩ ꯉꯁꯤꯗꯤ ꯍꯪ ꯆꯥꯔꯒꯦꯗꯣ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡꯁꯤ ꯆꯣꯡꯁꯤꯜꯂꯛꯑꯦꯕ ꯁꯥꯎꯕꯗꯒꯤ ꯉꯪꯉꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯄꯦꯕꯦꯠ ꯃꯆꯥꯁꯤꯅ ꯏꯆꯥ ꯐ꯭ꯔꯪ ꯍꯥꯏꯔꯒꯅ ꯃꯆꯥꯁꯤꯡꯗꯣ ꯄꯥꯏꯈ꯭ꯔꯤ ꯑꯗꯒꯤ ꯄꯦꯕꯦꯠꯀꯤ ꯃꯆꯥꯗ ꯈꯪꯕ꯭ꯔꯥ ꯁꯅꯥꯔꯩ ꯀꯧꯕꯤ ꯁꯅꯥꯔꯩ ꯑꯊꯣꯟꯕꯤ ꯀꯧꯕꯤ ꯑꯗꯨꯃꯗꯤ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨꯅ ꯇꯥꯞ ꯐꯥꯍꯧꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯄꯦꯕꯦꯠꯀ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯁꯦ ꯋꯥꯔꯤꯁꯦ ꯉꯥꯡꯅꯔꯦꯕ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯏꯆꯥ ꯁꯅꯥꯔꯩ ꯑꯊꯣꯟꯕꯤꯗꯨꯗꯤꯅꯦ ꯏꯔꯥꯏ ꯂꯥꯏꯅ ꯆꯥꯕ ꯌꯥꯔꯣꯏ ꯀꯔꯝꯅ ꯆꯥꯎ ꯍꯥꯏꯕꯒꯦ ꯍꯥꯏꯅ ꯍꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡꯁꯤꯅ ꯑꯗꯨꯔꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯍꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯅꯨꯃꯤꯠꯅꯅꯦ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯊꯣꯛꯂꯛꯄꯒꯅꯦ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗ ꯏꯔꯨꯖꯊꯣꯛꯄꯤꯔꯣ ꯃꯇꯨ ꯃꯃꯦꯟ ꯀꯪꯍꯜꯂꯣ ꯀꯤꯡꯍꯜꯂꯣ ꯑꯗꯨꯅ ꯈꯨꯕꯥꯛꯇꯅꯦ ꯆꯦꯡ ꯃꯔꯨ 8 ꯊꯝꯗꯨꯅ ꯑꯃꯃꯝ ꯄꯤꯖꯔꯒ ꯃꯊꯛꯇ 8ꯂꯛ ꯍꯣꯡꯒꯠꯂꯛꯂꯒ ꯆꯥꯒꯗꯕꯅꯤ ꯉꯁꯥꯏ ꯐꯖꯅ ꯂꯨꯖꯊꯣꯛꯑ ꯅꯨꯡꯁꯥꯒ ꯁꯥꯕꯗꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯁꯤ ꯊꯝꯃꯤꯅ ꯏꯔꯨꯖꯊꯣꯛꯄꯤ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯇꯨ ꯃꯃꯥꯡꯒꯗ ꯈꯤꯡꯇꯣꯛꯑꯀꯥꯟꯁꯤꯗ ꯅꯪꯅ ꯈꯨꯕꯥꯛꯇ ꯆꯦꯡ ꯃꯔꯨ 8 ꯊꯝꯃꯣ ꯑꯗꯨꯒ ꯑꯃꯃꯝꯇ ꯁꯨꯝ ꯄꯤꯖꯔꯣ ꯑꯗꯨ ꯀꯥꯟꯁꯤꯗ ꯂꯣꯏꯔꯀꯥꯟꯗ ꯆꯥꯒꯗꯕꯅꯤꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨꯅ ꯉꯁꯥꯏ ꯄꯦꯕꯦꯠꯅ ꯍꯥꯏꯕ ꯑꯗꯨꯃꯛꯇꯣ ꯄꯦꯕꯦꯠꯅ ꯍꯥꯏꯕ ꯋꯥ ꯂꯣꯏ ꯑꯗꯨꯃꯛ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ 8ꯂꯛ ꯍꯣꯡꯒꯠꯂꯛꯄꯗ ꯉꯁꯥꯏꯒꯤ ꯁꯅꯥꯔꯩ ꯑꯊꯣꯟꯕꯤꯗꯣ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅꯅꯦ ꯈꯪꯕ꯭ꯔꯥ ꯐꯪꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯃꯔꯩꯅ ꯁꯠ ꯂꯦꯛꯂꯒ ꯉꯁꯥꯏꯒꯤ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯄꯦꯕꯦꯠ ꯃꯆꯥꯗꯣ ꯐꯪꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯈꯨꯠꯇ ꯃꯊꯤ ꯐꯥꯏꯖꯤꯜꯂꯝꯕꯗꯣ ꯂꯦꯛꯑꯦꯗꯅ ꯃꯊꯤꯁꯤꯅ ꯑꯁꯨꯛ ꯍꯥꯎꯔꯕꯁꯤꯅꯗꯤ ꯃꯁꯥꯗꯤ ꯀꯌꯥꯝ ꯍꯥꯎꯔꯒꯗꯕ ꯍꯥꯏꯗꯨꯅ ꯈꯪꯕ꯭ꯔꯥ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯕꯩ ꯋꯥꯅꯤꯗ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯈꯜꯂꯤꯗꯤ ꯀꯩ ꯈꯪꯕ꯭ꯔꯥ ꯑꯁ ꯑꯗꯨꯃꯥꯏꯅ ꯆꯥꯔꯗꯕꯅꯤꯅ ꯈꯟꯖꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯤꯁꯦ ꯏꯔꯨꯖꯊꯣꯛꯑꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯥ ꯍꯛꯆꯥꯡꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯄꯦꯕꯦꯠ ꯃꯆꯥ ꯉꯁꯥꯏ ꯄꯥꯏꯕ ꯉꯝꯗꯕꯗꯣ ꯏꯔꯨ ꯐꯖꯅ ꯇꯣꯛꯄꯤꯔꯦ ꯑꯗꯨ ꯀꯥꯟꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯍꯜꯂꯦ ꯃꯇꯨ ꯃꯃꯥꯡ ꯈꯤꯗꯣꯛꯑꯦ ꯆꯦꯡ ꯃꯔꯨ 8 ꯆꯥꯕꯗꯩꯗꯤ ꯃꯄꯥꯡꯒꯜꯒ ꯈꯜꯂꯒꯅꯦ ꯄꯥꯏꯈꯤꯕꯩ ꯋꯥꯅꯤꯗ
Nungai ba wari ja? Nungai ya. Ado bebeti yam singi ko. Masai maca tare tu mana hongdong sina cha da na ba adum phagi tok sanare ayo kan thamme ayo kan ko na di maca si pai ba chaw kan da di mana hongdong yi masal kyam phaje ham bada masai hongdong na masal hongdong na bu kyam phaje ne hai gi sapu ko pa hamuk te bu yan te ba mali sei de mi sao kan sa ka sai di hongdong na bebe maca du sa gi ta po matam da phang la pai tok kre do ka maca san ato mi sanare do sa sanare athon bi du phaure adagi nang na ai sa sanare sa bdi ta na sa ba ya na te ko hiru phaja lu jot thok bi ro sa thok pa matam da na ta matu ma kan thalo khik to lo alo kan sita ko ba ka sing lu ya ha pa ba tare ha po lo mom ta pi ja ro alo kan sa sak ta kya la ko ba tare la ung ka da ba ko sak ta tare la ung ka la ka sa no ha ba do ka sa ka ta mi ha ba tare la su phu da ma ma na sa ta bi plang ha ba ne pa ka ma ma ka tu ngai na tu ka sai bi wa ri ni da nu ngai ko wa ri ja sak da da gi ha na ngai ba wa ri ma mu pu la ke ko da da mu theng na si gi di ai na si ya la bro